ngasi gi maru oiba pauda tarani thoi suba mega marathon Manipur pangthokhre Bharat ki maru oiba information Pakistan ke ISI da lonna pithoklamba BSF personnel ama phagatkhre amadi ICU da laikannaribi chahi nourabi nupi macha ama hospital gi staff yaona meeoi marina nupi oibigi ekaikhumnaba manghankhre khurumjari adamni yengbiri bese Times of Manipur News ni hauzik pau sandokna pizari United People Front na sinba Mega Manipur Marathon ngasi pangthokhre sahi sigi oina nupa gi kanglupta Sankarman Thapana ahanba aduga nupi gi kangluptana nongmaithem chawba debi na ahanba takhre Manipur Athletic Association gi mityeng makhada pangthokhiba tarani thoi suba Mega Marathon Manipur ngasi ayuk Khuman Lampak Main Stadium dagi Mahut Minister TH Syam Kumar na lamthakhi lamdam asta khundaminariba jati kanglup ki angang ahal singna Sharuk yakhiba Mega Marathon Manipur adu Khuman Lampak Main Stadium dagi lamtharaba tungda Imphal East amasung West ki tongan ba maphamda phauduna laklaga Khuman Lampak Main Stadium da lamthungpham oikhi tungda makok matang takraba singda Manipur Legislative Assembly gi Speaker Y Kham Channa mana singgen thokhi Kanglup ani thokna pangthokhiba lamsang lamjel adugi makok matang takraba singda lupali sing nifu kuntra amadi lupali sing kun yauna citation biduna pukning thogatkhi Kanglup ani makta mari subagi taramanga fawba takhiba singdasu lupali sing ahum gi selgi mana yauna citation biduna pukning thogatkhi BSF personnel ama Bharat ki maru oiba information Pakistan da lonna pithoklamba gi maralda police na fakhre police ki matung ina BSF personnel asna buff wire fencing border road ki maru oiba footage sing amadi BSF unit officer kharagi contact number sing Pakistan da pithoklamba ni hairi case asi BSF ki kunmapan suba battalion ki deputy commandant rank officer amagi complaint ki makha pona Firozpur da register tawkhibani accused oiriba Sheikh Riazuddin na Pakistan ki ISI agent sing da hairiba information sing asi lonna pithoklambani haina complaint asida palli Police ki accused ki leifamda red chathabada mobile phone ani yauna sim card taret phagat pangamle Riazuddin BSF operator oina thabak tawba meeoi amani mahak Maharashtra gi Lathur hairiba maphamdagi ni accused asna Facebook Messenger amadi mobile phone gi khuthangda Bharat ki classify oiba information sing pithoklambani hairi mahak police department na mari leinaba court ta athuba matamda puthoklagani haina paw asna makhatarle Uttar Pradesh ki Baireli hospital amada mahu kanbatin amana chikpadagi ICU da laikannaribi chahi nourabi nupi macha ama hospital asigi staff ama yauna meeoi marina nupi oibigi ekaikhumnaba manghankhre sahi tara taret khaktang ngairibi nupi macha asigi apokpana thangalakhiba police complaint ki matung ina thaudok asi macha nupi na ICU da numit admit tawraga noma matung hokhiba yumsakase numita thokhibani Thaudok asiga mari lainana police na case ama lawkhatuna thiba humagi thabak chathari adumoinamak thaudok asida cheneribe meeoi mari mirot oikhre haina hairi Paugi marak thatna atenba bread macha matang lozari Manipur lengakna reserve forest area singbu ngak senduna thamnaba warep kaya lawkhrabasu ngasi phawba thabak oina pangthokpa ngamdri ngarangsu Kangpokpi police station gi manung chanba new kaithel manbegi reserve forest area dagi niyom gi wangmada laibak kotlamba truck 16 JCB sing DFO Bisnupur kangbuna phagatkhre Rajasthan da BJP gi luchingba ama nungthil pobopta mangak samda thangna lelambata natana nongmaina kaptuna hatlamle chahi ni phuni thoi suraba BJP gi luchingba smarta kumawatpu bike thoduna lakba sakhangdaba meeoi anina nongmaina kaplambani
loinana thangsang amana mangak samda sokhalambani thodok asibu yaningdaba phongdokladuna miyamna mihatpa putho haiba protest sathaki amadi charangnaba thohanki additional SP laktuna pung kunmarigi manungda thodok asida cheneribasing phagane haibagi thajaba pirakpadagi charangnaba phibam adu laksinki hairi ngasi phongkiba pause singda kari kari maru iba pau yauribagi haibadu amuktang punna khangminase Sangai Express ATC semnaba demand Churachandpur da rally chatkhre namkhai sambal yengsinbagi thabak thajaningai oidre UCM isagi lining yokatnaba hotnafam thoi karam sham Lok Sabha mikhalda MP animak BJP gi mihut thagatsi Chief Minister Pognafam Manipur da Indian Army na khwaidagi chauna thengnariba singnaba si IED ni Army India government na ngamkhai sambal yengsinbagi thabak thajaningai oide UCM miyam na fubada NSC ani chingnaba mi ani sire khusu khulai kaya phangle Naharol gi thawdang Sarkar asigi pandamdi asonana lairaba leiba yaroi haibani chakhat thorangi damakta selgi awatpa leite Chief Minister apikpa jatina masagi nat dharma chanabi ngakpadagini malemda masak thokna hinglibasi Karam Sham Kakching district da makol hoba gari phagatpa hore Churachandpur da angakpa mawongda numidangda sasing pulap hatlamle Huyen Lan Pau Chakoba mamangda thikadar singdi CDA thadokpagi wafam leiroi dauri pandam yaona revenue khongatnaba department singda khangankre kasarda miyamna phubada NSCN kegi kadar ani sire drug putok pusin tawbada maungnaha sing sijinare Supriya Sanalaibak cultural revivalist ki thoram pangthokhre aikhoi gi saktam kangi hairabadi haugatlagdiba naharol singda inot pibatai Karam Sham Indo Myanmar border yengsin khiba adu thajaningai oidre UCM Imphal gi Kwakhati lamasung Kangpokpi ward number 5 da bom mathang pokhaikhre Autonomous Territorial Council gi demand da lup kaya punsinduna rally chatkhre ECL Express aikhoi gi apikwa furup sing yokhatdaba nat amadi dharma ngak sengadabani K Sham Lamdam asigi culture hingat hanaba hona khiba singbu ningsingbagi mari shuba observation day pangthokhre Congress ki candidate na MP oigani haibasi Rahul na PM oigani haibugumbane Central team na border pillar sing yengsilliba asi thajaningai oide Iraibak punsinabagi wakhalo watlabadi pamliyo pandamadu thengthagani Sham Dukan ani da bom pokai halamle Kuki singi Autonomy Territorial Council demand tawduna Churachandpur da rally chatkhre Aroibada maru iba pau amuk hanna Tarani thoi suba mega marathon Manipur pangthokhre Bharat ki maru iba information Pakistan ki ISI da lonna pithoklamba beose personnel ama phagatkhre amadi ICU da laikannaribi chahi nourabi nupi macha ama hospital gi staff yaona meeoi marina nupi oibigi ekaikhumnaba manghankhre Hozikidi Manipuri pau matang sa loisinjare ehenba pau ga loinana namidang pung 8 da mu phangbigani